Hello guys, welcome back to Flying Bawas another vlog. Mayam ngasigi vlog se akoi kaino ne tare. Safrano amazu saxophone golden color gi review tog de ne tare. Ado review tog dra da akoi kalakar ani dagi isai macha am tamina je mayam. Tiam kaktang. Kalakar ready le rabo. Kalakar ji instrument ona le bi. Kalakar isai tang kalakar somdong mai on jani ne je. Ready. Aku hay benar saja. Try dong. Atau apa nopo kula empore na. Ada so you dan you also. Mayam na dum. Ngapi lo. Isai am je hojida. 혹질로 아주 딱 토스 마음 호흡도 그네 쉐도 땀이 났어. Lan mini trong đó lấy bố thân mẹ nó lấy làm nó ai làm nó ngang cô đây cái tiền đó nó làm hết rồi. Let's go.
ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ ꯏꯁꯩ ꯑꯩꯈꯣꯏ ꯀꯂꯥꯀꯥꯔꯁꯤꯡꯗꯩ ꯇꯥꯔ ꯃꯇꯨꯡꯗ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯦ ꯀꯔꯝꯕꯅ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕꯁꯦ ꯑꯝꯇ ꯈꯪꯃꯤꯟꯅꯁꯦ ꯀꯂꯥꯀꯥꯔ ꯅꯝꯕꯔ 1 ꯅꯠꯇꯦ ꯍꯧꯖꯤꯛꯀꯤꯗꯤ ꯁꯦꯛꯁꯥꯐꯣꯟ ꯅꯨꯡꯉꯥꯏꯅꯤꯕ ꯑꯩꯗꯤ ꯆꯞꯄꯦꯕ ꯌꯥꯝ ꯆꯞꯄꯦ ꯃꯤꯟꯁ ꯐꯖꯅ ꯈꯣꯡꯗꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯕ꯭ꯂꯣꯛꯇꯗꯤ ꯁꯤꯗ ꯍꯦꯟꯅ ꯅꯥꯟꯅ ꯁꯦꯝꯃꯅꯤ ꯃꯊꯪ ꯕ꯭ꯂꯣꯛꯇꯗꯤ ꯈꯤꯇꯪ ꯅꯥꯟꯅ ꯇꯧ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯃꯨꯛ ꯙꯣꯟ ꯌꯥꯎꯔꯅꯤ ꯄꯤꯌꯥꯅꯣ ꯌꯥꯎꯔꯅꯤ ꯁ꯭ꯄꯤꯀꯔ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯂꯣꯏ ꯁꯦꯠꯇ ꯂꯥꯛꯑꯦ ꯃꯌꯥꯝ ꯗꯦꯠ 3ꯗ ꯇꯧꯔꯁꯦ ꯗꯦꯠ 3ꯗ ꯇꯧꯔꯁꯦ 3 ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯂꯥꯏꯚ ꯊꯥꯔꯛꯀꯅꯤ ꯗꯦꯠ 3ꯁꯦ ꯀꯩꯅꯣ ꯍꯣꯏꯗ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯐ꯭ꯂꯥꯏꯡ ꯕꯕꯥ ꯍꯣꯏꯗ Flying Boba. ꯅꯦ ꯃꯥꯏ ꯅꯦꯛꯁ ꯃꯦꯂꯣ ꯑꯗꯨꯅ Lek sakara mala. Na kai ku. Ai, ma di hai ra mi ne. Sahi kaya matungda no nang ben ko gi jam ta haram. Sahi ama matungda. Sizu nong no pa khadi ne. Nang sahi kaya matungda no. ꯆꯍꯤ ꯑꯃ ꯆꯞ ꯆꯥꯅ ꯐꯥꯈ꯭ꯔꯦ Sahi am par. Somde. Yam sing di. ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ Drummer oi lai re. ꯗ꯭ꯔꯃꯔ ꯄꯤꯁꯤ ꯂꯩ Osira. Drum ja pai lai ne. ꯄꯥꯏꯗꯦꯗ ꯂꯩꯖꯕ ꯋꯥꯅꯤ ꯑꯃ ꯅꯤ ꯄꯥꯏꯔꯀꯥꯟꯗ Lai no bom puthole hojik. Lai ma ji ga. No ji sai. ꯌꯥꯅꯤꯗ ꯁ꯭ꯀꯦꯜ ꯑꯃ ꯑꯩꯉꯣꯟꯗ ꯌꯦꯡꯉ ꯇꯧꯔꯗꯤ ꯌꯥꯔꯣꯏ Hey. ꯋꯥ ꯑꯣꯟꯊꯣꯛꯈ꯭ꯔꯕꯅꯤꯅꯦ Hey. ꯑꯗꯨꯗꯤ ꯃꯌꯥꯝ ꯏꯁꯩ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯥꯔꯕꯅꯤꯅ ꯂꯣꯏꯁꯤꯜꯂꯒꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ Bye bye. See you tomorrow.